Akasvani Imphal Wahengbam Rajesh na pau pajari ahanbada maroiba pau Citizenship Amendment Act chananaba Citizenship Amendment Rules lisingani kunmarigi notification tokle BJP Central Election Committee gi mifam Nai Delhi ta pangtoktuna lakatriba Lok Sabha mikhalda mirep oigadaba singi matangda wapam kaya khanakre amasung Ramzan thanalakpada Manipur gi miya mapungoina Islam dharma chatpasingda yaipa paujel pirakli Kendra Sarkar na Citizenship Amendment Act CAA sanare haina lauk thokre Social media da thagapa warol amada Griha Mantri Amit Shah hai Citizenship Amendment Rules lisingani kunmari gi notification thokle Citizenship Amendment Act na dharma gi mingda tathi ta woina tawbiraba Afghanistan Bangladesh amasung Pakistan da laiba minority Hindu Sikh Buddhist Jain Parsi natraga Christian singbu Bharkin Nagrik oiba yahanabani Griha Mantri hai notification asi thopaga loinana Pradhan Mantri Narendra Modi na laibak sing adu laiba hairiba jati sing asida achumba bichar phangangani haibadu thabakta onthokle Kendra gi Information amasung Broadcasting Mantri Anurag Singh Thakur na hai CAA asi nagrik singgi adhikar lokthoknaba ain nate masidi nagrik oibagi khudongchaba pinanabani Social media da thagalpa warol amada mantri hai notification thopaga loinana laibak ahum Pakistan Afghanistan amasung Bangladesh da lairiba minority Hindu Sikh Buddhist Jain Parsi natraga Christian singbo Bharat ki nagrik oibagi khudongchaba piduna khunda laita hannabani BJP Central Election Committee gi mifam ngarang Nai Delhi da pangtoktuna lakadriba Lok Sabha mikhalda mirep oigadaba singi matangda wafam kaya khanakre Mifam aduda dol gi President JP Nadda Pradhan Mantri Narendra Modi Ngaksel Mantri Rajnath Singh Griha Mantri Amit Shah na singba sharuk yaki Pau kharan hai mifam aduda Lok Sabha mikhal gi damak mioi marfudra gi ming laptop le hari dol gi pau matungina Delhi da leba BJP gi headquarters sa pangthokiba mifam aduda Raija tarik ki mirep marfudra gi ming aroiboina lepki hari Athuba matamda mirep sing asigi ming laukthokloba yai Pauduna makata na hai Madhya Pradesh, Maharashtra, Gujarat, Karnataka, Bihar, Himachal Pradesh amasung Telangana gi mirep oigadaba singi matangda kupna khanaki hari adumoinamak Bihar, Tamil Nadu amasung Orissa da chungsinaba sarkar leiba maramna aroibo ina mirep laukthokpada thengtharaba yai Ningsing bayai thasigi anida BJP na mirep chama marfudra mangagi ming lauktokraba mirep sing adugi manungda Kendra amasung Raija singda mantri oba mioi kuntra mari amasung hanagi Mukhyamantri ani yauri Directorate of Education is na sahi asigi January da pangthokiba Teacher Eligibility Test Paper 1 lisingani kunithoi gi parikha gi fall lauktokle Education is ki director na thokpa cherol amagi matungina candidate singna makhoina parikha gi fall amasung certificate www.tet2022manedus.com dagi register torba mobile number sizinaduna yengba yagani Online ki kuthangda chingthokpa certificate haujik chathariba primary teacher lobada sinaba yagani original certificate na education s office dagi thasigi tarani pandagi loba yagani hari paugi marakthana break ama Water Resources Department की जूनियर इंजीनियर सिविल की पोस्ट खरा कॉन्ट्रैक्चुअल बेसिस ता लौबगी खल्लबा कैंडिडेट सिंगी रिजल्ट लाउथोक्रबा मतुंगदा सप्लीमेंटरी शॉर्टलिस्टेड कैंडिडेट खरगी रिजल्ट हाइतुकले अनौबा शॉर्टलिस्टेड कैंडिडेट सिंगना होयाथोंगदा लेबा चीफ इंजीनियर की ऑफिस ता लाकबिदुना इसागी रिजल्ट खंगबीबा यागनी हाइरिबा कैंडिडेट सिंगी जॉब सुटेबिलिटी प्रैक्टिकल टेस्ट सु मार्च की तांग 19 दा पांगथोकलगनी अकुपा मरोल डिपार्टमेंट की नोटिस बोर्ड नत्रगा ऑफिशियल वेबसाइट manipur.gov.in दगी खंगबीबा यागनी खंगंजरीबा चीफ Engineer, Water Resources Department, Manipur. Tabiriba Pausi Akasvani Imphal degini Ramzan thana lakpaga iroinana Mukhyamantri Nongthobam Birena Manipur gi miyamda mapungoina Islam lining chatpa Musalman isidinaw singda yaipa mangol pirakli mahaki yaipa paujel adra Mukhyamantri hai Ramzan haibasi lining laisonga mari leinaba Muslim singi chakhen tha aduni asigumba tha asina phurup asigi amatoiba amasung thaujalga loinana khangba kanba adu piri Islam thajaba singna sara henba amasung Ramzan gi mamingda alabu khurumjabana mioi amagi wakhal haksang thamoi amasung thawaibu sengdokli Prophet Muhammad na tambiramba santi sandokpa amasung nungi nungaiba adu lausilasi Ramza thabum asina Raija sida amasung miyangi marakta santi amasung hena naksinaba porakpa oirasnu hairi
Ramzan Thana Lakpada Musalman Isil Inauksinda Manipur Pradesh Congress Committee Minority Department Yaipa Paujel Pirakli Bibak Asigi Chairman Muhammad Jakir Hussein Piba Paujel Amadahai Rosa Thana Lakpada Chokot Pagi Lambida Hena Kumang Sokshinba Nungai Yapaba Nungsi Sanana Himinaba Kalak Yankinaba Laitaba Amadi Tangdu Laita Daba Kudimak Lepkiba Oirasnu Ramzan Thana Lakpada Olkawa Youth Volunteer Organization Amasung Amukogi Maikay Desu Raija Sigi Miamda Mapungoina Islam Dharma Charpasingda Yaipa Paujel Pirakli Security Force na hawkiba matam khara asda sing amasung tampaki chingnaba mafamsingda thi humbagi thabak chatabada Churachandpur jiladagi magazine yawa AK-47 rifle ama magazine yawa AK-47 ghatak ama magazine yawa insas Excalibur phagatpa ngamle ahanbagi oina thijenbada hariba kulai sing asi police station dagi loot tokhiba singi manungda amani Amaromda Thasigi Tara Matoida, Kangpopi Jilagi, Kangpopi Police Station na Konba, Makui Hill Range ki Mapam Amada, Ekar Kuntra Marirom the Taramba, Popi Pambi Sing, Security Force na Mang Tahan Krehari. Security Force na Akanba Sector Tauranga Loinana, National Highway 37 Amasung National Highway 2 da, Tangai Padra Sangba Polam Sing Pusilagli, Highway Sing Asigi Singnaba Mapam Sing da, Security Tamdana, Gari Sing Asui Angam Yaudana, Setlali. Federal Jilagi Oina Pulse Polio Immunization ga Mari Lenaba Angang Sing the Hidak Pitak Liba Vaccinator Sing Amasung Asa Worker Singi Oba Training Program Amapang Tokre Training Program Adu District Health Society Amasung National Health Mission Federal na Punna Sinbani Sahi Kudingi Saitya Thokpang Lupna World Poetry Day ga Mari Lena Piba Gopal Sharma Mana Kumsi Sahi Oina Saknareba Aiba Moirang Tem Rajendra Singh the Piragani Manasda Sel Citation Amasung Sal Amayauri Manasi Thasigi Kunma Thoida Imphal the Pangtokpa Thoram Amada Aiba Sida Kusinagani Hari Tokyo Olympic Games that Lupagi Takaman Pankraba Mirabai Chanu Paris the Pangtokadaba Olympic Games ki Mangwanina Paris ki Lafat Milonda Training Tobuda Mission Olympic Sale na Ayaba Pikre Olympic Games Hogodaba Tha Ama Walingai Mamangda Mapam Adula Leiduna Mapam Adugi Hawa Nungsi Chunanama Training Program Adu Chathagadabani Ngasi Pongo Pausi Singi Marwe Pausingi Dama Hausi Khaidem Geetchandra Leire Geetchandra Thakazari Rajesh Raija Sigi Miamda Welfare Benefit Scheme Sing Yantokibagi Pau Amasung Imphal Urkul Helicopter Service Hodokibagi Pau Sing Yauna Tongan Ba Pau Sing Nangasi Manipur the Pongba Pau Se Singi Ahan Belamai the Maru Pau Sing in a Fongari Raija Sigi Miamda Welfare Benefit Scheme Yantokibagi Pau Asi Manipur News People's Chronicle Pongla from Huyalan Pau Sangai Express Manipuri Amasung English Edition Naharol Ge Thaudang Sana Laibak Morning Bell Imphal Free Press Amasung Manipur Mail Pause Singasida Tongan Mamong the headline Taudan Fongli Welfare Benefit Scheme Yantokibagi Pausi Manipur News Pauseda Aina Aranba Taukibagi Kudam Putokpiu CM Pamdagi Toke Lisingamaga Samapan Humpumatogi Matungda Lakpasing Ekogi Citizen Nati Haiba Se Minister Giwafamna Anishuba headline Taudan Fongli Pausi Sangai Express Manipuri Edition da Kangluk Amagi Nungaitana Batavak Tauki Haibagi Praman Putok Labadi Pam Tadoke Lisingamaga Samapan Humpumatogi Mamang the Lakpasing Lamdam Asigi Citizen ni Haiba Chief Minister Giwafamna Ahan headline Taudan Pongli Pau Asimak Pongapam Pau Seda Manipur Amok Hana Irang Toktanaba Sarkar Sinda Chapsaba Section Tarang Lokatle Haiba Chief Minister Giwafamna Anishuba headline Taudan Pongli Imphal Urkul Helicopter Service Hodokibagi Pau Asisu Ngasing Manipur the Pongba Pause Ayambada Ahan headline Taudan Fongnari Pau Asi Sangai Express Manipuri Edition da Imphal Urkulgi Heli Service Haukre Hain Fongli Pau Asi Naharugi Thaudang Pause da Imphal Urkul Heli Service Haukre District Transport Office Hangdokre Service Asina Ana Layang Yauna Lam Kayada Kanaba Piragin Haiba Se Minister Giwafamna Ahan headline Taudan Fongli SC Electoral Bonds ki matangda CBI da nong makhaki matam pirakre haiba pau asina pause asigi anishub headline tawri Welan pau se da Electoral Bonds Scheme SBI gi matam sangdokna bagi prayer Supreme Court na reject tawkre haiba pau asina ahan headline tawri Manipuri lan gi matangda Supreme Court na hai ke wafam law and order ngakna ba CSO singna hairoi Manipur Lengak na law and order ngaksagadabani haiba wafam asina anishub headline tawri Senapati the Pongba Pause Hills Hornbed Express da Outer Manipur Party ticket kidama tha asigi tarani panda NPA kimi pham pangthok lagani amasung Lok Sabha Mikhal gi matam sagol se natragani iraida lauthok lagani haiba pausing sina ahan blamai da maroiba pausing oina phongli tamengong da Pongba Pause Ganphu Melda
Manipur ki MMA fighter Chureng Koreng na irang nanglaba state asida shanti hanjal hanamagdamak Prime Minister Narendra Modi visit tawbi haina appeal tawkre haba pawsina ahan balamaida maruba pawena phongli Union Home Minister Amit Shah na Citizenship Amendment Bill Rule Lok Sabha Mekhal pangthok tingai gi mamangda athubada lauthok lagani haiba pawsina Tamengmong Times ki ahan ba lamaida maruba pawsina phongli Rajesh Thagachari Geetchandra Aruba the Marueva Pau. Citizenship Amendment Act and about Citizenship Amendment Rules listing any Kunmari notification tokle. BJP Central Election Committee Gimi Pongarang Naidi the Pang Tokuna Lakadra Lok Sabha Mikal the Mirep Ogadaba Singi Matanda Wapong Kya Kanakre Amasung. Ramzan Tharalaka the Manipur Gimia Mapung Islam Dharma Sepa Sing the Epa Pauzel Pinaragli. Pau Lojare.